ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯔꯦ꯫ CISF ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠ ꯄꯨꯂꯤꯁꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯝꯂꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 4ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠꯇ ꯑꯦꯛꯁ-ꯔꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯗ ꯂꯒꯦꯖ ꯑꯃꯗ ꯀꯦꯖꯤ 2 ꯂꯨꯝꯕ ꯄꯦꯀꯦꯠ 2 ꯌꯥꯎꯔꯝꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ KH ꯁꯕꯤꯔ ꯑꯍꯃꯗ ꯆꯍꯤ 24 ꯑꯃꯗꯤ ꯁꯩꯌꯗ ꯁꯕꯤꯔ ꯑꯂꯤ ꯆꯍꯤ 26ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀ꯭ꯌꯥꯝꯒꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯟꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯟꯗꯤꯒꯣꯒꯤ ꯀꯣꯜꯀꯇꯥ ꯐ꯭ꯂꯥꯏꯠ ꯇꯣꯡꯒꯗꯕ ꯄꯦꯁꯦꯟꯖꯔꯅꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯐꯥꯈꯤꯕ UKNAꯒꯤ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯑꯗꯨ KNOꯒꯤ ꯃꯈꯥꯗ ꯂꯩꯕ USRAꯒꯤ ꯀꯦꯗꯔꯁꯤꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ BJP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧ ꯄꯨꯔꯤꯕ ꯑꯙꯤꯀꯥꯔꯤꯃꯌꯨꯝ ꯁꯔꯗꯥ ꯗꯦꯕꯤ BJP ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯂꯦꯛꯁꯟꯗ BJP ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯁ꯭ꯇꯦꯠꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯆꯪꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯗꯤꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ꯫ ꯑꯍꯥꯟꯕꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯔꯝꯂꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯔꯤꯐ꯭ꯌꯨꯖꯤ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯉꯝꯈꯩ ꯂꯥꯟꯊꯣꯛꯂꯒ ꯃꯤꯖꯣꯔꯥꯝꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄꯅ ꯁꯦꯟꯇꯔꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ꯫ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯗꯕꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥ 3 ꯐꯥꯈꯤꯕꯒꯤ ꯀꯦꯁ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ NIAꯗ ꯁꯤꯟꯅꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯖꯨꯟ 9ꯒꯤ ꯍꯤꯌꯥꯔꯤꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩꯗ ꯅꯥꯒꯥ ꯃꯤꯆꯝ 3 ꯃꯦ 18ꯗ ꯐꯥꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯛꯂꯤꯕ ꯖꯨꯟ 9ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯥꯔꯤꯡꯗ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁ M.S. ꯁꯨꯟꯗꯔ ꯑꯃꯗꯤ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜ ꯁꯤꯡꯍꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ (PIL) ꯑꯃꯒꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯄꯤꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯦꯔꯣꯜ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯂꯣꯌꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ. ꯃꯥ ꯈꯥꯐꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯑꯦꯗꯚꯣꯀꯦꯠ ꯗꯤ. ꯖꯨꯂꯤꯌꯁ ꯔꯤꯌꯥꯡꯃꯩꯅ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤ꯫ ꯍꯥꯏ ꯀꯣꯔꯠꯅ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯗꯚꯣꯀꯦꯠ ꯖꯨꯂꯤꯌꯁ ꯔꯤꯌꯥꯡꯃꯩꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯀꯣꯔꯠꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯆꯌꯣꯜ ꯀꯌꯥꯃꯔꯨꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯀꯤ ꯂꯩꯐꯝ ꯈꯪꯍꯟꯕꯤꯅꯕ PIL ꯑꯗꯨ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯃꯦ 18ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯖꯟ ꯈꯪꯍꯟꯕꯤꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ PIL ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯖꯨꯂꯤꯌꯁ ꯔꯤꯌꯥꯡꯃꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯖꯤꯟꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯗꯤꯄꯨꯇꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯗꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯗ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯄꯨꯇꯤ ꯁꯣꯂꯤꯁꯤꯇꯔꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨ
High Court mayek sena record tawduna leiri case asigi matung tarakpa hearing June 9 da satanaba matam leple court file tarukiba petition adugi matung inna May 19 da Nagamisam tarukna Konsakul village ta luhongbagi thoram ama yaururaga halakpada Saparmena police station gi manung sana leiba leilon wifi da kunja kharana lambi da khamlakhi Fazin Krabamiyo Singh Ado Mahindra Thar Amada Haplaga Community Hall Amatamna Puki Matangi Ayukta Kumliba Mamai Loktopa Matamda Inak Nakna Laimakong Army Headquarters Uba Funky Makoiba Fazili Bamiyo Singh Adugi Marakta Laimakong Police Outpost Posting Taba Tangmilen Kauba Lailon Wifi Village Tagi Miyo Ama Yaramba Thinaki Puna Miyo Taranifan Fabagi Manungda Upi Singh Thadoklaga Langaki School Amada Matam Khara Thamki Ngayhak Lairaga Amubu Masugi Fizol Setpa Kulai Pai Bakambu Amal Laklaga Nupi Singh Ado Mamet Kumzenki Amasung Gari Amada Haplaga Mapam Amada Puki Nongalaga Police Ki Team Amal Laklaga Makoi Bu Laimakong Police Station da Purba Matungda Laimakong Army Hospital da Medical Examination Tauruba Matungda Thadorokibane Haina Palli Drug Phaba Satpada Commando Gi Habildar Ama Thangna Thinduna Hatkre Mihat Aduda Mapung Onesenaba Police na Fare Manipurda mayai kaba draki wathok ase karimata hantadabagum tauri haibagi asambu khudam ama oina drug phaba satkiba Thawal district mathau tauba police commando gi havildar ama makoina farapa miyoi amana thangna tinduna halamlaga senkhre tabada yamna nungaitaba thaudo ado ngara numidang pung 9 minute 95 rom tarpa adoida Thawal police station gi manung sanba Thawal moijing khongkok lengoi sinda thokibane Police Commando gi Havildar Thana Tinduna Halamba Aduda Mapung Oina Senai Hariba Miyoi Ado Thawal District Police na Phare Police Dagi Phangba Pauna Hai Oi Thangba Thabakta Thana Tilamba Dagi Siraba Police Personnel Adugi Maming Koirom Suresh Kawi Mahak Yaripok Laimanai Dagi Laikhidraba KH Ibo Saugi Masano Pane Police na Pharaba accused Adugi Maming MD Naubi Sai Kuntaret Apo Pagiming MD Tamir Zurni Mahak Lilong Lengoi Zindagine Pawasina Makatana Hai Fizam Setpa Thawal District Police Commando ki team amana Thawal Laisang Them Lomdagi Tanaraklaga Pharaba Matungda Atopa Miyoi Ama Amuk Phanabagi Damak Thawal Moijing Khongkop Lengwezin area da Sanglakibane Makoi Mayai Kaba Sanjaka Mari Lainana Pharaga Purakpane Mafam Aduda Civil Dress Saliba Police Commando ki Miyoi Ahumga Ningai Sangdanabagi Thawdo Ama Thoraki Tanza Aduda Gari Aduda Yaramba Haizrang Ama Loktoklaga Suresh ki Thabakta Thilamlaga Makoi Ani Nantoktuna Senkibane Police tagi nantoktuna senkiba sing ado haujikna pharaba MD Naubi amadi phaba ngamdriba moijing maibam lekaidagi MD Salman sahi 32 apopagiming Alauddin ni hairi Muzaffarnagar da selfie dabagi doctorna nupi masa amagi makhong amuk hana THUDEKHRE haksangi phibam tongalabi masagi sahi 13 surabi nupi masa amagi makhong amuk hana thudei haibagi matangda Muzaffarnagar gi doctor amagi mathakta Inquiry Sathaba Haukhre Government ke hostel amada Laingba Lakibi nupi masa adugi apopina Doctor da lupa lising kun mga pibangam kidabadagi amuk hana makhong THUDEKHIBani hairi Maraibak thirabi mama aduna Muzaffarnagar gi District Collector da satuna hiram asigi matangda asumba well phanganbina bu wakatke tha amaronggi mamangda nupi masa adu khonggi saru tekpana maram oiraga surgery tawba mathau taki Adubu doctor na operation taunabagi damak lupa lising kun mga pinaba khangalakhe mama aduna yamna wana hona jaduna doctor da lupa lising 9 khak pirammi adubu doctor na nupi masa adu layang laba matungda waliba sanfam adu hablaknaba khangalakhe numit kharani leiraga hostel da checkup tawba satpada sel piu yade haibagi damak doctor na nupi masa adugi makhong amuk hana THUDEKHIBani hiram asigi matangda khoisaunarba miyamna Chief Medical Officer da wakatpaga loirana Senariba Doctor adugi mathakta matik saba action lakonaba wakatkhre hairi